Hello isin inaw mayam. Ngasi ay mukbang oina tawjarani do si hawai thongba musuri hawai thongba asina jongjak sinju isin inaw mayam hawgadre ngo sina jerung kang fry asi sina hawgadaba chenggroup macha hingon gi chenggroup to adu ngauba sina umorok azar Sini egi ngasigi hinjang mathel adudi chinaw mayam chaba haujarage aina ngasigi hinjang je jamna special oina chaningna aina thongjabani sobsomoida nga ta charaga hawba nate chinaw mayam aduna hawai se seni swabin hapani ko ngasigi hawai se ai ado koi mapanda sumangda phamaga ngasidi Saning ya buat sumang ka phamaga chabado nungsa jai jai na indamda da khoi wow hawri haina thakpane ba ko angom haina haipela kaino adugi haina do in thakpani swabin sisu thaini gaina ichano pa jam pa me ba is macha ninge se ma jaw badi video se ikaya ye do chabadi sum ilawai do saba haujarage chinaw mayam wow chưa 엄마, nông pháo lốt mấy hawai thùng một chạp rồi 엄마 이거 시기다 왜? không được 하이 오는 거도. 암자 비디오도 하이 거네. 비디오라. dùng chắc xin như nằm rồi nằm hào bơ cơ mầm trong nó test ra cái chinaw mayam giờ đúng con phải comment chuyện gì cơ một lát rồi đó ngồi vô bình chinaw mayam 흑, 무구체 하말라까. Đó Dùm trà cái trà một sắn nha mua được chưa rồi đây mày khui này chặt là lôi bây giờ cái là phòng ngủ Cắt cái đồ là thế nào? Cắt cái đồ cơ Cabin, chắc Chẳng lúc ngầu bởi một tất ra cái chinaw mayam Hào chú đi sisu chinaw mayam Kéo quá Chẳng lúc ngầu bởi thịt ra cái Hào chinaw mayam Test chứ 아, Nông trồng cái đẹp ấy nông trồng rất trồng 뭐 자야? nó hồi chinaw mayam
ꯑꯩꯅ ꯆꯥꯅꯤꯡꯕ ꯇꯧꯔꯤꯔꯥ ꯈꯪꯗꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯤꯒꯤ ꯑꯍꯦꯟꯕꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯩꯅ ꯌꯥꯝ ꯋꯥꯅ ꯊꯥꯡꯒꯠꯆꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯍꯧꯖꯤꯛ ꯌꯨꯝꯗ ꯏꯊꯣꯟꯗꯁꯨ ꯏꯆꯥꯅꯨꯄꯥ ꯈꯛꯇ ꯉꯥꯏꯔꯦ ꯗꯤꯟꯁꯦ ꯂꯦꯟꯐꯝ ꯈꯪꯗꯦ ꯑꯗꯨꯅ ꯑꯩꯅ ꯁꯨꯝ ꯃꯨꯛꯕꯥꯡꯁꯦ ꯏꯊꯣꯟꯗ ꯇꯨꯝ ꯂꯩꯗꯩ ꯁꯔꯨꯛꯄꯨꯗꯤ ꯃꯨꯛꯕꯥꯡꯁꯦ ꯅꯝꯖꯔꯛꯄꯅꯤ ꯑꯍꯥꯎꯕ ꯍꯤꯟꯖꯥꯡꯗꯤ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯆꯥꯕꯗꯤ ꯑꯁꯨꯃꯥꯏꯅ ꯁꯤ ꯍꯥꯎꯕꯅꯤ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯌꯨ ꯅꯨꯡꯁꯤꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯆꯥꯕꯁꯤꯁꯨ ꯂꯣꯏꯁꯤꯟꯗꯣꯔꯦ ꯍꯥꯎ ꯌꯥꯝꯅ ꯏꯁꯇꯥꯏꯜꯒ ꯇꯧꯗ꯭ꯔꯦꯗ ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯁꯂꯤ ꯃꯁꯛꯇꯨꯅꯦ ꯑꯩꯅ ꯄꯨꯔꯒ ꯉꯁꯤ ꯃꯨꯛꯕꯥꯡ ꯇꯧꯖꯔꯛꯏꯁꯦ ꯄꯨꯊꯣꯛꯆꯔꯒ ꯇꯜꯂꯦ ꯏꯁꯇꯥꯏꯜ ꯇꯧꯕꯒ ꯏꯁꯇꯥꯏꯜ ꯇꯧꯕꯩ ꯕꯤꯠꯀ ꯌꯥꯎꯗ꯭ꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯩꯗꯧꯔꯤꯕ ꯈꯪꯗꯦ ꯇꯧꯅꯤꯡꯗ꯭ꯔꯦ ꯏꯁꯇꯥꯏꯜꯒ ꯑꯁꯀ ꯐꯖꯅ ꯍꯥꯎꯔꯦ ꯁꯥ ꯉꯥ ꯅꯠꯇ꯭ꯔꯁꯨ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯁꯨꯃꯥꯏꯅ ꯍꯋꯥꯏ ꯊꯣꯡꯗꯅ ꯃꯊꯦꯜ ꯃꯀꯣꯏ ꯈꯔ ꯇꯧꯔꯒ ꯆꯥꯕ ꯍꯥꯎꯕꯅꯤꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯇꯥꯛꯆꯕ ꯅꯠꯆꯗꯦꯗ ꯁꯨꯝ ꯑꯩꯅ ꯍꯥꯏꯖꯩꯁꯤꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯆꯥꯔꯝꯒꯅꯤ ꯑꯁꯨꯃꯥꯏꯅ ꯃꯍꯥꯎꯁꯦ ꯁꯤꯅ ꯍꯦꯜꯂꯦ ꯍꯥꯏꯕꯨ ꯉꯥ ꯈꯔ ꯆꯥꯔꯦ ꯌꯦꯔꯨꯝ ꯆꯤꯛꯀꯟꯁꯦ ꯆꯥꯏꯅꯦ ꯆꯥꯗꯕꯗꯤ ꯅꯠꯇꯦ ꯈꯪꯉꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯇꯨꯝ ꯑꯃꯈꯛ ꯆꯥꯕꯗ ꯑꯩ ꯂꯣꯏꯁꯤꯟꯕ ꯉꯝꯗꯦꯗ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯆꯥꯗꯕꯅ ꯐꯩꯌꯦꯅ ꯂꯣꯏꯔꯦ ꯍꯟꯗꯛ ꯆꯥꯗꯕ ꯆꯤꯛꯀꯟ ꯆꯥꯅꯤꯡꯁꯨ ꯆꯥꯅꯤꯡꯗꯦ ꯄꯤꯛꯏꯉꯩꯗꯗꯤ ꯁꯨꯝ ꯆꯥꯖꯔꯛꯄ ꯈꯔꯅꯤ ꯆꯍꯤꯃꯨꯛ ꯐꯥꯔꯦ ꯑꯩꯅ ꯆꯥꯅꯤꯡꯗꯦ ꯆꯤꯛꯀꯟꯒ ꯑꯃꯁꯤꯡꯁꯦ ꯍꯅꯨꯃꯥꯟꯗꯧ ꯆꯣꯡ ꯂꯩꯔꯝꯃꯦ ꯌꯦꯔꯨꯝꯁꯦ ꯆꯥꯎꯅ ꯍꯨꯞꯆꯟꯕꯗ ꯅꯨꯡꯁꯤꯠꯁꯨ ꯁꯤꯠꯆꯜꯂꯛꯑꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯣꯡ ꯇꯥꯗ꯭ꯔꯥ ꯈꯪꯗꯦ ꯅꯣꯡꯊꯤꯁꯨ ꯃꯪꯖꯜꯂꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯥꯏꯛ ꯇꯧꯕꯤꯔꯛꯎ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯤꯌꯥꯔꯁꯨ ꯇꯧꯕꯤꯌꯨ ꯑꯂꯥꯟ ꯑꯁꯣꯏ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯌꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ